Ningthozam Anthony amasung Maivam Avinas yauna thiba khangdana leiriba singi Langla Langjil Numit Nigi Manung da Puthokpa Ngamdrabadi CSO political party Warep Loukhre amadi tongan balup sing punshinduna Khongul Liba chatpa haiba yauna tongan Warep Loukhre Warep asi JAC against the missing of Ningthozam Anthony and Maivam Avinas na sinduna Akam football ground da miyamgi mifam ama pangthoklaba matung lawkibane Cultural activist Ningthauja Lanchana moderator oiduna pangthokiba mifam aduda lawkiba warep sing adudi Ningthozam Anthony amasung Maivam Avinas anigi asengba Langla Langjil Chatnaba national amadi international gi level de leiba court ki thong da wakatpa thiba khangdana leiriba sing asigi damag lamdam asigi CSO Warep amadi tonganba body sing yoiba apex JAC amasamba Warep sing yoiba apunba khongjang ama athubada changsinba irang asigi waroishin ama puraknaba single agenda amagi makada apunba khongjang ama miyam punna changsinminaba Maivam Avinas amasung Ningthozam Anthony gi thodok asina aroiba oinaba amata oina khongjang changsinminaba leingakna Numit Nigi Manung da marimakong khangdana mangkhriba singi marimakong amade masa puthokadabane karigumba marimakong puthokpa amade masa fanghanba ngamdrabadi ngasigi mifamda yawkiba CSO political party Warep Loukhre amade tongan balup sing punshinduna mangkhriba myoi singi Khongul Liba chatpa amade Manipurda makhatana mihat mipun gi thodok sing thoklaktana Manipurda leiriba tongan balup sing CSO sing punna thabak tongminaba haibane JAC against the missing of Ningthozam Anthony and Maivam Avinas na sinduna pangthokiba mifam aduda lamdam asigi tongan ba political party CSO legal Warep Loukhre amadi nupi singi mihut singna panelist oina saryaki mifam adugi matangda JAC gi co-convener Khundrakpam Lokendron hai Taruk Hanjilaklaba irang asida maitegi micham kya punsi lomkibata natana myoi kungi mathakta kuki kulai paiba singna fajin khibadagi ngasi fawba thiba khangdana leiri chelaga sida akhamdagi chahi nauriba angang ani Avinas amasung Anthony haukiba tang manga gi ayuktagi ngasi fawba thiba khangdana leiri makoi ani mangkibagi matangda Haukiba tang tarukta JAC ama semlaba matung governor yauna chief minister amadi Rajya Sabha gi members su oiriba Ningthauchana jobalai semba amadi local MLA da memorandum pisinduna angang ani asi tekta kaidana imung manungda sinabinaba taksinkhre angang ani asi fabada chenabani haiba myoi ani police na fare haina phongdokhiba laikrabasu ngasi fawba chaba Langla Langjil khangba ngamdana leiri Angang ani asi fangnaba honabada JAC asina mang tharaga miyam amata oina kari tawba yabage haibadu tathok tasin tawduna khongjang changsinminarabadi maipakani haibagi wakhalonda ngasigi mifam asi pangthokpani mifam asida panelist singi wakhalon amadi miyamgi pautak singadu kupna khanaraba matung hauji fawba thiba khangdana leiriba angang ani asigi asengba Langla Langjil lengak asina puthokhanaba karamba thabak tawram sing pangthokpa yabage haibadu khananaba mifam asi pangthokpani haina Lokendrona makatana phongtokhi Karigumba leiriba sarkar asina ngasidagi numit 8 nigi manungda mafam khangdana mangkhriba myoi sing asigi mari makhong puthokpa amadi masa sing phanganba ngamdrabadi ngasi phamliba mifam sida yauriba CSO sing political party sing students ki sangstan sing amadi ima lukki myoi sing punamakna amattu oina punshinduna mangkhriba myoi singi Khongul Liba chatpa haina su mot amatu oina yanare taruk su warep ngasigi mifamna Manipur da makhata na mihat mipun TOMTV thodok kayasi tholaktanaba Manipur da leiriba CSO sing Warep sing political party sing satra gi sangstan sing punamak amatu oina phaminnaba amadi punsillaga thabak tawminaba haiduna mot amatu oina lepnare